हजरत यूसुफ अलैहिस्सलाम की वारी कुरान द करम याउखिबगे हजरत यूसुफ अलैहिस्सलाम की वारी मचंग ओइबा वा कुरान द सूरा पंदुब अमा ओइना यावी मसे कुरान की तरानिथोय सूबा पंदुबनी वारी असे कुरान द करम याउखिबनो हाइबकी मतंग दा तोंगान तोंगान बो वारोल पन्नै मदुगी मनुंग दा वारोल अमदी मखागी असिनी नो हजरत उमर रज़ियल्लाहु अन्हुना यहूदी खरगा आसमानी किताब सिंगी हबदी नोमोदोल थक्तगी मपू महाकना पिबीरखिबा लारिक सिंगी मरमदा खना नैनरमी मदुदा हजरत उमर रज़ियल्लाहु अन्हुना कुरान शरीफ ना अतई किताब सिंगी मथक्ता हबदी आसमानी किताब सिंगी मथक्ता लई हायरमी यहूदी सिंग हायरमी मखोई की किताब तदी हबदी तौरात तदी केनान के फजरबा पाखंग अमगी वारी यावी अदुगा कुरान ददी हायरिबसी यावते तैकुम सुंग निक्सिंग बयाय हजरत उमर रज़ियल्लाहु अन्हु गा यहूदी सिंग वारी सानबा मतम असिदा कुरान नाजिल तौबा हायबदी रिवेलेशन असे मपुगी माइकैदगी फोंदोकपिरकपा लोइद्री यहूदी सिंग अदुना कुरान दा हजरत यूसुफ की वारी यावदे हायबा अदो चुमदे अदुगा कुरान करमना अतै किताब सिंग मथक्ता लेबगे हायबा दसु उबा फंगी वाफम असे हजरत उमर रज़ियल्लाहु अन्हुना हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लम की मफमदा तमलम्मी मतम अदुदा रसूलुल्लाह की मफमदा हजरत यूसुफ अलैहिस्सलाम की वारी की वही हायबदी रिवेलेशन लाखी अमसुंग मदो कुरान की मनुंग सनखी हायबदी जिब्रील अलैहिस्सलाम ना हजरत यूसुफ अलैहिस्सलाम की वफम सिंग असे नाजिल तौबी रखी पुबी रखी संगाई युमजाव फजबा मांगखिनी दो लेहौरोय नुमित की मैसाना यैबदा नोंगी सैथा फंगबदा थोलमो इतिहास खिचे लबयुमफम थोलमो इतिहास खिचे लबयुमफम नोंगी सैथादगी कन्ननबा नुंसित की खोलाउदगी हिंगननबा किंथबा मांगबा लैतननबा हजरत यूसुफ की पारीपुरी अमसुंग महाकी इमुंग मनुंग की मी हजरत यूसुफ अलैहिस्सलाम की वारी असे अंगकपगी मसक ओइबा अमसुंग फजरबा वारीनी मसिगी अहोबती पामुबा अमसुंग नुंसीबना ओइ मयाइदी अपाम्बना ओइ अदुगा अरोइबती असेंगबा थौजान अमसुंग ngaकपीबा असेंगबा नुंसीबना ओइ हजरत यूसुफ अलैहिस्सलाम की वारी सिगी लिरोल परिंग खंगननबा हजरत यूसुफ की पारीपुरी की अमसुंग इमुंग मनुगी मियोइ सिंगी मरमदा खरदंग हाना थमजरी हजरत इब्राहिम अलैहिस्सलाम की नुपी अहल सराना हजरत इसहाक अलैहिस्सलाम पोई हजरत इसहाक अलैहिस्सलाम केनान लेपाक्ता लेरम्मी महाकी नुपी रुफकाना ऐस अमसुंग याकूब मचिन मनाव अनि फाइबो पोई ममाना मकोई अनीबो पोकपा मतमदा ऐस की खोंगी खुनिंग आकूब दा कोंदुना याकूब ताइबंग पान खोंगदारा ई हाइब की तमक्ता महाकी ममिंग याकूब हाइना कौखी हजरत इसहाकना मसानीपा अहल ऐसपु हेन नुंसी ममाना मचा अतोंबा याकूब अलैहिस्सलाम बो हेन नुंसी हजरत इसहाक अलैहिस्सलाम अहल ओइरकलबा मतमदा मागी मित की पांगल यामना सोलकलमी पोसक अमता सेंगनो उबंगमलमदे नोंगमा महाकना सा सानिंगबा फावरम्मी महाकना मचानीपा अहल ऐसता महाक्ति सा तानबा हाइबा मीनी सा फारगा महाकी सरुक खरा लौरगा पुरऊ अमसुंग मदुगी तमक्ता अल्लाहदा दुआ तौगे हायरम्मी मपा इमोगी अनिंगबा थुंगहन्नबगी तमक्ता महाकना थुनबक लिरुंग अमसुंग तेन पाइदुना सा तानबा चटखिरम्मी मपा इमोना ऐसता हाइखिबा वासिंग असे ममा इबे मना तारदुना महाकना याकूब अलैहिस्सलाम दा हमेंग सा लौरगा मपादा पिजननबा हायरम्मी ममागी अनिंगबदुगी मतुंग इन्ना याकूब अलैहिस्सलाम ना हमेंग सा लौरगा मपा इमोदा पिजरमी मदुदा मपा इमोना अल्लाहदा महाको सा पिजरीबा मी अदो पैगंबर ओहनबिननबा अमसुंग महाकी चारोन सुरोंदा पैगंबर पोकननबा दुआ तौरम्मी दुआ अदो अल्लाह न कबूल तौबिखिरम्मी हजरत इसहाक अलैहिस्सलाम की मतुंगदा हजरत याकूब अलैहिस्सलाम पैगंबर ओइरम्मी महाकी चारोन सुरोंदा पैगंबर लिसिंग हुमदरा पोखिरम्मी आयसना सा तालुरगा हलकपदा ओइखिरमलिबा मौंग अदो खंगलम्मी अमसुंग याकूब अलैहिस्सलाम द लमन खुमनिंगलम्मी हजरत इसहाक अलैहिस्सलाम ना आयस की मचा अमसुंग सुरोलगी मिसिंग निंगथौ ओइननबो दुआ तौबिरम्मी अमसुंग महाकी सुरोंदा अखांग कनबा पैगंबर अमसुंग पोकनी हाइना ताकपिरम्मी हाइरिबा पैगंबर असे हजरत अय्यूब अलैहिस्सलाम नी हाइ अदोबु वाफम असे वारी इबा मी खुदिंगमकना यानरबा वाफम दि नत्ते ममांगी थौदोक अदो ऐसना कावबा ngamlamde
noma mahakna Yakub alaihi salam bu kollaga makhauri da siktuna hatke tawrammi atubu ngamkhite tungda paigambar oigadoriba Yakub alaihi salam bu karamna laine hek hatpa ngamgadage Hazrat Ishaq alaihi salam laikhidraba matungda Yakub alaihi salam na ispu ki badagi kenal lipak thadoktuna sam lipak ki kadam haiba lamda laiba mamaga pokminnaba magi mama labangi mapamda ahing amada chatkirami masi mahakki mamagi khujindagi oikhirami mahakna satkibado asara ahingdani rail haibati asara rail haibadagi lauduna Yakub ki atopa maming Israel haina khangna khirami Hazrat Yakub alaihi salam na magi mamagi machandupi ani Liya amasung Rahil laurammi masigi mathakta magi mamana Filha amasung Jilfa kaubi nupi ani masu mahaki machandupi ani gi loinabi oina Yakub alaihi salam da pirammi Hazrat Yakub alaihi salam na machani patara ni thoi poklammi makhoi sing ado asini ahanbada Liya na ni pataru poklammi ahanbada Rufil ani subada Simaul ahum subada Yahuda mari subada Lawi manga subada Zabluna taruk subada Yaskara aduga Filhana nipa ani poklammi makoi singa tuti wana amsung Sablini aduga Jilfana nipa ani poklammi makoi singa tuti Gad amsung Asirni aduga Rahilna nipa ani poklammi makoi singa tu di Yusuf alaihi salam amsung Binyamin ni Hazrat Yakub alaihi salam gi masani patara ni thoi ase Bani Israel gi furuf asbat tarani thoi ge puko koi ki kadam haiba lamda matam sang na leiruraba matungda Hazrat Yakub alaihi salam mahaki imung manungi mi punamakal loinana kenal leipak ta halaklami mayambung aiska chana chinakhirami Hazrat Yakub alaihi salam kenal leipak ta leikhi amasung aisna rum leipak ta leikhi rum haiba lam ase mamangai da saltanat Byzantia bu khangnarami matungda Turkey bu khangnarakhi aiski kusudi napu machu mali maramasina magi macha masubu napu machu manbagi machani Bani al-Safar haina khangnarami mahaki macha amasung suron da akan maning thoren kayamuk pokhi Hazrat Yakub alaihi salam gi nupi Rahil Binyamin pokpa matamda taibung pan thadokhi Binyamin pokpa matamda Hazrat Yusuf alaihi salam subnatagi sahi ani kak sure Hazrat Yusuf alaihi salam Hazrat Yakub alaihi salam gi machan yoklammi Hazrat Yakub alaihi salam na Hazrat Yusuf alaihi salam bo machan gi mapamdagi loksinning laba matamda machan na Hazrat Yusuf punungsi manbadagi thadokning dabadagi angang oiriba Yusuf ki makhwangda khwangli amalo na punsilaga madu mangkhre hajalami khwangli ado thebada Yusuf ki makhwangda dumak phanglammi Hazrat Ibrahim alaihi salam gi sariyat ki matung inna pot hural lipa haibati huriba mi ado pot ki mapu adugi chahi ama minai oigedabani maram asina Yusuf alaihi salam khongli haibati hural mi haidona Hazrat Yakub ki machanna Yusuf manakta thamba phangjakhi adubu sahi aduta Hazrat Yusuf alaihi salam gi mani ado laikhite madutagi Hazrat Yakub na masabu manakta puraklami Hazrat Yusuf alaihi salam asumna hai Allah na phajababu saruk tara thongna khaidok laga phajabagi saruk mapal Hazrat Yusuf tapina biki asengbadi Allah tana khangi phajabagi saruk amana taimung pan sin thongnen biki Yusuf alaihi salam haiba wahai asigi haibadi Yusuf haiba wahai asigi matangda akang ahisingi mot khetnei khara na wahai ase arbi wahai natte hai khara amana wahai ase arbi wahai ni hai arbi wahai ni haiba misingna wahai ase asuf haibati awa langjen naraba minai haiba wahai dagi thorak pani hai Hazrat Yusuf ki mang Hazrat Yusuf alaihi salam gi warida mahakna angang oiringai da matam kana na mari mangki mahakna mangki ba mangsing adudi ahan ba mangdi Yusuf alaihi salam gi mangda khonjel ama tarammi maduda asumna hai lao haugatlo nangi saishu ado leipak tu yunglo mahaki saishu leipak tu yunglammi machin mana puna maki saishu su leipak ta adum na yunglammi Hazrat Yusuf alaihi salam gi saishu ado nomodol khet wangkat khirami amasung masa mareng longthok khirami mado asuki matik langlammi maduna nongpok amasung nongchup ki maraktal leiba amamba manghan khirami
masa longthorakliba chaisu ado mahi yalaklami mahi sing ado Yusuf alaihi salam gi machin manau singi kokthak ta kelaklami madu makhoina charami amasung makhoina Yusuf alaihi salam bu makok nolami mahakna mangphau narakpa matamda mapa ibungo amasung machin manau sing ado magi manakta leiba matam oirami matam maduda mahakna latana wari ado makhoi punamakta tahlami maduda Hazrat Yaqub alaihi salam yamna langtak nakhi maramdi machin manau sing atai aduna kalakpadagi Hazrat Yusuf alaihi salam bu manghan na basilakani haibase mahakna tarang urami ani subamang mahakna mang amasung manglammi mahakna mang ado asumna lirami aihak isini naw singa singsalami amasung aikhoi punamaki sing mapai painarami isin inaw atai gi sing mapai sing ado murami atuga aigi mapai ado haibadi aigi sing mapai ado ngawurami makoi ategi sing mapai aduna aigi mapai atuda makok nolami nipa ama laklami magi makok kokton atia pakpagum taurami mahaki makota ser phala ama yaurami mahakna isin inaw sing ategi sing mapai ado pulapna pala amagi nakal amata haplami aigi sing adu khaktana phala nagi nakal amata haplami aigi singna makhoi punamaki singdagi hena lumlami maduda makhoi na aibu kok no lami Hazrat Yaqub mangdugi artha khanglammi aduna mahak Yusuf alaihi salam gi machin manau singi phatta lausing adugi tamakta yam sinta purammi ahum subada noma mahak mapa ibungo ki nak tumlammi khanghaudana mahak mangphau naraklammi amasung masa ado lungsit ki safu fangbada nik laba lainagum amasung numit ki maisa fanglabada tanik laba liklagum oirammi mapa ibungo na mangonda kaidawra paki haina na chingna miengna yenglatuna hanglammi maduda Yusuf alaihi salam na asumna iting tung khumlakhi ai mang ama mangi mado khallubada ki re papa ai wang laba haibate ai wang laba chingdol amada Lairammi matuki akoi bada turel kaya mukselami umang wamang haikol laikol kaya muksu lairammi mang aduda numit tha amasung thawan misak tara mathoina aibu kok nolammi mang sigi phal Hazrat Yaqub alaihi salam haibne mapa ipona taseng khanglammi Hazrat Yusuf ki awang ba khubam chingum na oigedawri turel singado laibak phabage khudam oigani thawan misak Tara mathoi ado atai nate bani Israel ki purup haibadi machin manau tarani thoini makhoina mahagi mafam da kok non bagi khudam ni numita amasung tha magul lairaba nipa amasung nupi oigani makhoi anibu hairiba purup tara mathoi sina yagani maramasina mang ado machin manau singdu tahan ganu haina mapa ipuna pumen paumen narami mari subamang mahaki mangda magi khudombi taragi matondagi ising iput thokpa urammi ising ado nomodolom da kakhatlammi amasung magi machin manau singi koktakta nong oina taraklammi mahak na mang ase mapa ibungo de lirammi Hazrat Yaqub alaihi salam di mangdugi phal phajana khanglammi matam amada soidana lakani matam ama asigumba soidana lakani matam maduda ikang thokani kum kangani chinjak watlagani matam maduda Hazrat Yusuf alaihi salam gi thaujali sing magi machin manau singi kanglaba asa gi lamhang da chaira ragani mang adoli ganu haina mapa ibungona masada pumen pamin narami Hazrat Yusuf alaihi salam gi punsida phangadoriba awang bakobam yawrakna naba khudong thiba kayamuk mayok naragani haibase Hazrat Yaqub alaihi salam na mangyongna na urami maramasina mahakna Hazrat Yusuf tamang sing ado machin manau sing aduda liganu hairami Quran gi surah number taragani toy ayat number mangada sumna haywiri ipagi bungo nangi nachin nau sing da nangi mang lithokanu makoina nangbu mangna naba saro amagi mathakta ama silaklagani maramdi saitan haibase miyoibagi yaknabani haina machin manau sing aduna Hazrat Yusuf alaihi salam gi mang sing khangkhirami amasung makhoi ge pokning da Hazrat Yusuf alaihi salam bu kalak papol klami amasung mahak bu mang na ba ning bagi mairi chukhatlakami machin manau sing adugi manungda rufil akhan na ba amasung bisar chumba mini machin manau atai ado mahaki manakta laklami amasung hairklami
Rufilgi masanipana Rahilgi machanupana angakpa mangle aduga loinana mahagna aikhoigi ipana aikhoibu nungsibato thaidokre wa adu taraga Ruhilna asumna pakhumlami magi mai ado namthak tauba migi mai dinate mahagna leiriba maphamgi akoibagi maraibakta chakhwatpagi ingit laklabada mahaki nungaibagi pambi mahaki asagi turel khombanda horaklabada amasung mahaki fazabagi pankhalakpa thana matik magul leiraba atiada thaningi maung oirakpada karigi ngang ingai oiketake Ruhilgi asingba fazaraba pakhum amasung Yusuf ki mang asina masin manaw singbu tapthapam khanglamde asumna matam sangna lereklabada Hazrat Yusuf alayhi salam iraigi ahingda mangki bamang aina Thawan misak tarani thoi numit amasung tha urami makhoina aingonda kok nolami haiba Quran da sura number 10 gani thoi ayat number 3 da panbiriba ado masdagi masin manawsing aduna mahakpu kalakpa amasung yengthiba hengalaklami amasung makhoi punamaki wakal mahakpu karamna manghangatage amasung makhoi punamaki wakal mahakpu karamna loisingatage haiba sida luptuna leirami makoina mapa ibungoda Yusuf alaihi salam bu mapanda makoi ga loina na koi ba amasung sana ba chatminnage haina thingkhang hajarami masida Hazrat Yaqub alaihi salam na khak yaba tawramde Hazrat Yaqub alaihi salam na masa sing na haiba yadabagi maramdi makoina Hazrat Yusuf alaihi salam bu mangan ge haiba makoi gi wakal ado tarang urami amasung madugi matakta mamang thada Hazrat Yaqub alaihi salam na mang ani mangkhiba adutagi Yusuf alaihi salam bu section na sena ba tarak patagini mamang thada Hazrat Yaqub alaihi salam na kari mangkhibage palhauni ahad ba mangdi Hazrat Yaqub alaihi salam na ahing amada ama manglammi maduda prithibi malem ase kaptuna leiba urammi maram asidagi mahakna Yusuf alaihi salam bu magi manakta changsilami amasung hairammi he otpiraba singi manungda thoiba aigi nakta law nangi imung manungi mina nangbu manghan gadawre haina khudakta leipakna haipati malem leipakna Hazrat Yusuf alaihi salam bu khanghaudani yosin khirami amasung mangkhirami ani supa mangdi Hazrat Yaqub alaihi salam na Hazrat Yusuf alaihi salam ga kaine dringegi mamangda Hazrat Yaqub alaihi salam na mang amasung mangkhi mang aduta Hazrat Yaqub alaihi salam na wang laba chingdol amada phamlami Yusuf alaihi salam na singkhong da chatlammi khanghaudana kaisal mayam mama Hazrat Yusuf alaihi salam bu lakki haibugum laklammi Hazrat Yaqub alaihi salam na khonglei thu na chingdon dagi macha bu kange haibagi mawong da chensilaklami haibati chentharaklammi aduba angakpadi khanghaudre leipakna haibati malem leina maya ka thoraktuna Hazrat Yusuf alaihi salam bu yosin khirami amsung mangkhirami Hazrat Yusuf bu masin manaw sing na pukhiba Hazrat Yaqub alaihi salam gi asinguma mangsing amasung masa ategi phattaba wakal sing asina Hazrat Yusuf alaihi salam bu mangkhigadra haina senazabana ahal oiraklaba Hazrat Yaqub alaihi salam gi thabak oiraklami masa atai aduna Hazrat Yusuf alaihi salam bu puthokna naba mapada thingkhang tak naba leklamde Saitan su maduda yausin khirami mapada haiba kanara roi haiba uraduna makoi naron da Hazrat Yusuf alaihi salam da koi ba seminarusi hainan thingkhang themlaklami angang oiringai chen chungduna sananing ba matamda imung manunggi mapan haibati imung manungdagi mapan thokanda ba haiba se yamna awabagi masakni adumak Hazrat Yusuf alaihi salam da thoklammi matam sangna imung manungda leiba do mahaksu pamlaktre masin manaw sing aduna chen chungduna sanaba lamyeng ba koi ba chatpa pamlakle Allah Taala gi khusin yengbiu no masa sing aduna Hazrat Yaqub alaihi salam da Hazrat Yusuf alaihi salam ba makhoi ge loina sana jaruge hai jarami maduda Yaqub alaihi salam na khumlammi aina angang siga yamna naksin nakhare nakhoi na mabu pu kharabati awaba amasung langtak nabana aigi solak laba thamoi ase leiteng lagani madugi mathakta nakhoina khanghau ohodana kaisana mabu chakhibasu yai masa sing aduna khumlaklami ipai bungo karamna kaisal amana migi potha phamda mathauna utpak ngamgadage karamna hui amana samu dawna kallaba lungsa dawna mathauna leiraba kai dawna sathiraba nipa tarabu khudong thiba thokhanba ngamgadage
asumna macha ataiga mapaga wa ngangdaringai tanja asida Yusuf alaihi salam changlaklami mahakpu machin manau ataiduga sanaba chatminnaba pambado phongdoraklami mapa ibungona chathaningdrabasu Yusuf alaihi salam na chatningbagi kappagi mawong ubada mapagi thamoi kairammi maram asidagi mapa ibungona Hazrat Yusuf alaihi salam bo machin manau singduga sanaba chatminnaba yarammi yengbiyu Allah gi khusin mathangi numitta Hazrat Yaqub alaihi salam na Hazrat Yusuf pu angau basa matugi libas posak setpirami kokta Hazrat Ishaq alaihi salam gi koyet yetpirami sisa paigambar gi phijol magi manam gandat kupirami Hazrat Adam alaihi salam gi khurum amasung Hazrat Nuh alaihi salam gi saisu pirami Hazrat Yaqub alaihi salam na masin manau sing ado thindoraklami amasung o pambi amagi manakta yawraklami mafam maduda Hazrat Yaqub alaihi salam na Hazrat Yusuf alaihi salam bu Yahuda da sinnarami matang asida aikoina khanghuba yaba naina huba yaba amadi Hazrat Yaqub amasung Hazrat Yusuf alaihi salam matam sangna kainabagi maram ase akhang ahising na asumna pi Hazrat Yaqub alaihi salam na masabu Allah da sinnabagi mahota Yahuda da sinnaba Allah bu kibagi mahota kaisal singbu kiba masa ategi pukning changdaba mong du tabu khanba amasung Allah da nijafam thokpa nijadaba taigum sung kanana khangba Allah gi khusin Allah gi niyom kanun lakadaba miron da kari paujin bu pining lamba kari parabu tambining lamba machin manau singa dona Hazrat Yusuf pupuduna satkre khara chatlaga makhoina Yusuf alaihi salam bo makhal mathen gi awaba pi ba hawraklami angang wei bagi aramba khorang ba phawrakpa matam aduda su makhoina chanaba pot piramde thaknaba ising phanghalamde makhoina mahak pu hatki haibugum tawraklami matam maduda mahakna Yahuda da hanglami ipana nangonda sinnarakpani aina lan khiba karino aina karamba guna langja khibage Yahuda na maduda khumlaklami nangna hingbachimak gunani Yahuda gi asungba minungsi machet amata yawdawa pakhom adu tabada Yusuf khangam daba nungai taba phawrammi Yusuf ke nungai taba mawng ase obada mayamba Yahuda da yawriba machin mana oibagi singli ado phawrakle amasung Yahuda na manawbu nungsibaduna nongsagi mawng lawraduna Yusuf alaihi salam kannabagi damak maya ka thorakle Yahuda di saurakpada magi haksang da hobatu punamak tingkhangdona chap yunglammi mahakna laurakpada miron binupi sing mapuktagi angang tai mahakna machin manau singi phattaba wakhallodo urakpadagi hairammi he Yusuf wagano Yahuda gi singli da gi marik amal leidingaida kanamatana nangbu manghanba ngamloi Yahuda na sauraklaba adudati machin manau sing atai ado khoiru dawna pet thakirami amasung karam toksige haina khanakirami maduda Yahuda na khumlammi ai Yusuf pu hatpa pamde nakhoina ma bu hatpa su ai yaba ngamde chumdaba mong da mi bu hatpa haiba se gunahani amasung kok laroidaba langjabani nakhoini yarabadi aikoi Yusuf pu pudun hallasi mahapu ipada sinnarurasi yengbu Yahuda gi thamoida kari wakhan bo phawrakliba masibu Allah gi khusinni haidaba ngambara noma paigambar oiragadaba mahaki wari mapungda tayungpan basida lina halamgadaba mahaki kumaibu hektala makhangda loisingadra Yahuda gi puningda lana kari bo phawhankhiba matam masida makhoina khumlammi haibade masin manau sing aduna khumlammi haujik Yusuf pu ipagi manakta pu bahaiba ase oithokte maramdi mahagna aikhoigi apambadu khangkhare aikhoigi pukningi aron bu wa khangkhare mahagna yum yaubaga punamak ase ipada tamlagani Yahuda na nuaitana khumlammi adudi mahakpu guha amada thadakro maduda maraibak na tambado phangjarasanu natraga kanagumba amana mabu lokatuna pukhrasanu maduna siba yaudana aikhoigi apambadu phangba oiragani pun amak na wafam asi yanda